Mahairoisingda matamga chunaba technology piduna quality laiba mahai masing fanghanaba hotnariba extra marks ki school integrated program SIPSC state asidasu hangdokle haina extra marks Manipur gi program manager Aribam Chitaranjanna fongdorakli Hiramasiga mari lainana extra mark Manipur gi program coordinator Ningombam Ritesh Kumar yauna ngasi press club ki Thangjing Hall pangthokpa pawgi mifam amada Aribam Chitaranjanna makha taraduna G amadi NET examination thagadaba mahairoi shingi coaching amari lainana extra mark ki school integrated program SIPSC state asida official oina hangdokpagi thorom asing asi pangthokpani program asi Nauremthong samusangda leba active school da hauzik hangdokle program asi state asigi tongan ba school singdasu hangdokna bathorang paikhatli leibag asigi anova education policy NEP 2020 ki pandamdi Mahairosingda quality education pinaba hotnabani marak asida Mahairosing quality education fanghanbada AI gi maru oibasing NEP 2020 da yauri program asi G amadi NET examination thagadaba Mahairosing gi yenglaga paikhatpani haiki Manipur da SIP school integration program se already school khara implement to ba hojagre aduna haugiba mayam se makha tana pipeline ju mayam integrate tawnaga leisare haiba tare adugi support tawning da ta koina physically mentally and technically koina sagi support center jena ju bina han chaban main vision di kogi Manipur se gi hawal liba youth sing se koina quality education habis sikti education technology haina ma la banina aduga iroina na koi je parallel wina sappa mayam darkar oi natragade kogi generation se sum nongmagi sum sotharakpana maram waraga lairiba matamsigi update wina technologies da sanction da pataragadi kogi generation singje su sondaraga lehroni hana khanjabagi vision da tawjabani technology gi driven AI driven anamala haibdi AI ji su yawdaba yadra siga roina na khana ngasagi education policy da ju integration tawbana haibani na khana ngasagi extra marks ki integration policy da su kogi angang singji masam sagi tamjari school singdu da ki need natraga ji se khana adudagi dum magi course se dum phangba yana ba pandam da sijabani Satra singna masidagi kana balogi beya base hojik AI gi matamni AI driven technology sinna dona ni gi preparation tor ko matamda mogi ashwonba amasung mogi award pasing adu technology sinna dona mekhatuna mogi ni gi preparation da henna kana bagi kudong chaba ma pina wana bani aduga amarom da kuina tawjari ba school integrated program asida masa gi school itself da coaching asi phanganna ba panam da thamjabani mogi chathok chasingi kudong chada ba amasung pasanung sagi awabo do khara dawrsu mateng pangnabagi pandamda koina Manipur da program asi launch tawjabani aduga program asi ni ji ki preparation khatana tana koina Manipur gi board ki exam prepare tawbodu chana na ba haina songe extra marks ki team ga loina na structure tawjabani aduna satra singda yamna kudong chana ba haina koina sinjabani